ꯃꯌꯥꯝ ꯃꯃꯥꯡꯗ ꯋꯤꯟꯅꯔ ꯑꯣꯏꯈꯤꯕ ꯁ꯭ꯀꯤꯞ ꯍꯣꯋꯦꯒꯤ ꯋꯤꯟꯅꯔ ꯑꯣꯏꯈꯤꯕ ꯁꯤꯁꯇꯔꯗꯣ ꯄꯥꯎ ꯐꯥꯎꯅꯕ ꯐꯪꯖꯗꯕꯗꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯃꯨꯛ ꯁꯦꯝꯖꯔꯛꯄꯅꯦ ꯚꯤꯗꯤꯑꯣꯁꯦ ꯅꯧꯅ ꯑꯃꯨꯛ ꯁꯦꯝꯃꯒ ꯑꯅꯤꯁꯨꯕ ꯋꯤꯟꯅꯔꯗꯣ ꯈꯟꯖꯕꯅꯦ ꯃꯌꯥꯝꯅ ꯁ꯭ꯀ꯭ꯔꯤꯟꯗ ꯎꯕꯤꯔꯤꯕ ꯚꯤꯗꯤꯑꯣꯁꯦ ꯅꯧꯅ ꯈꯟꯖꯕꯅꯦ ꯑꯗꯨꯅ ꯒꯤꯐ ꯑꯋꯦꯁꯦ ꯑꯅꯤꯁꯨꯕ ꯋꯤꯟꯅꯔ ꯑꯗꯨꯗ ꯑꯃꯨꯛ ꯈꯨꯠꯁꯤꯟꯅꯖꯒꯦ ꯑꯗꯨꯅ ꯁꯤꯗ ꯋꯤꯟꯅꯔ ꯑꯣꯏꯔꯤꯕ ꯁꯤꯁꯇꯔꯁꯦ ꯑꯩꯒꯤ ꯁ꯭ꯀ꯭ꯔꯤꯟꯁꯤꯗ ꯃꯣꯕꯥꯏꯜ ꯅꯝꯕꯔꯁꯤꯗ ꯄꯥꯎ ꯐꯥꯎꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯊꯨꯕ ꯃꯇꯝꯗ ꯒꯤꯐ ꯑꯋꯦꯁꯦ ꯊꯤꯟꯅꯕ ꯇꯧꯖꯔꯛꯀꯦ ꯌꯥꯔꯒꯗꯤ ꯌꯥꯝ ꯊꯨꯅ ꯁꯤꯁꯇꯔꯁꯤꯅ ꯄꯥꯎ ꯐꯥꯎꯕꯤꯔꯛꯅꯕ ꯍꯥꯏꯖꯔꯤ ꯁꯤꯁꯇꯔ ꯎꯀ꯭ꯔꯝ ꯗꯥꯏꯅꯥꯅ ꯁꯦꯀꯦꯟ ꯋꯤꯟꯅꯔ ꯑꯁꯤ ꯑꯣꯏꯔꯦ ꯑꯗꯨꯅ ꯁꯤꯁꯇꯔ ꯑꯁꯦ ꯈꯔ ꯊꯨꯅ ꯄꯥꯎ ꯐꯥꯎꯕꯤꯔꯛꯅꯕ ꯁꯤꯁꯇꯔꯗ ꯍꯥꯏꯖꯔꯤ ꯍꯥꯏ ꯃꯌꯥꯝ ꯑꯍꯥꯟꯕ ꯃꯛꯇꯗ ꯀꯪꯂꯩ ꯃꯨꯛꯕꯥꯡ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯅꯨꯗꯜꯁ 3x ꯆꯥꯕꯤꯔꯛꯑꯣ ꯍꯥꯏꯕꯗꯣ ꯑꯩ ꯉꯁꯤ ꯆꯥꯖꯔꯛꯑꯒꯦ ꯑꯗꯣ ꯑꯩꯁꯦ ꯈꯤꯇꯪꯗꯤ ꯀꯤꯌꯦ ꯆꯥꯕꯁꯦ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯆꯥꯅꯕ ꯍꯧꯖꯔꯛꯑꯒꯦ ꯃꯆꯨꯁꯤꯗꯤ ꯀꯜꯂꯦ ꯃꯣꯔꯣꯛꯇꯤ ꯀꯟꯗꯧ ꯃꯥꯜꯂꯦ ꯁꯥꯕ ꯑꯩ ꯈꯨꯠ ꯍꯦꯛꯇ ꯆꯥꯔꯛꯀꯅꯤꯀꯣ ꯆꯥꯃꯁꯅ ꯆꯥꯔꯣꯏ ꯆꯥꯃꯁꯅ ꯆꯥꯕ ꯈꯣꯠꯄꯒ ꯇꯧꯕꯗꯣ ꯌꯥꯝ ꯍꯩꯅꯗꯦ ꯁꯤ ꯍꯥꯟꯅ ꯑꯝꯇꯪ ꯃꯌꯥꯝꯒꯤ ꯄꯨꯟꯅ ꯆꯥꯃꯤꯟꯅꯁꯦ ꯁꯤꯗꯤ ꯕꯦꯔꯥ ꯀꯥꯅꯤꯍꯦ
Sare. Mẹ mấy cặp đi thèm mô qua. Cặp cái tàu đấy. Rồi chứ lửa sẽ Mà em có background gì đấy. Lửa đấy. Upay lịch